आकाशवाणी इम्फाल ngangom kiran pau pajari ahan badamar woiba pau security force na aina thingkraba lalulup singi mioi ahum phare ekar tararom da tharamba popi pambising yanthatuna manghan krei ningtham tha changlak pagloina na manipur ingbagi sang tapna hengalakli amasung lal kila da pokhai kiba kar bom adugi mapu amir rasid ali NIA na delhi dagi phare security force na area domination tauba chingnabo mafam singna thibo magi thawk chathaba masung namduna sel khaiba madi aina yadaba thawk singna chenaba miyosing phagat pagi thabak leptana shathari Rajya Police ki control room na thadorok pa cherol amana hai Rajya Police CRPF amasung Assam Rifles ke punba kangbu amana ngarang Imphal West ki Sogolban Nepra Menjor laikai da laiba bharagi yum amadagi masana masabu RPF PLA gi major ne hajaba miyoi ama phare mahak kumja lising ani tara tareta sajik tampakta marisuba Assam Rifles ki kangbu amada lumduna landabagi thabakta chenabagi damak wanted lauthokraba miyoi ne hairi mahakna haidorakpadi kaksing jila gi kharungpata leiba farm amada plastic drum amada lotuna thamlamba yamlaba khuchu khulai sing phagat khulai sing adu gi manungda M16 rifle ama SLR rifle nifan 303 LMG ama 303 rifle ani SLR gi magazine kuntrani thoi 7.62 LMG gi magazine mari 303 gi magazine ahum 303 LMG gi magazine taruk M16 gi magazine ahum insas gi magazine mari twins motor ahum IED ani detonator ama remote ama amasung electric circuit ani yauna nongimaru kya marum phanglei UNLF gi mioi amasung arang Imphal West ki Pasoi police station gi manung chanba khumbong awang laikai da leba masagi yumdagi security force na fare mahak Imphal jiribam lambida driver singdagi namduna sel khaibada chenaba mioi ni hairi Imphal West jila gi Lairen Sajik mamang laikai da leba masagi yumdagi sungarang security force na pripak pro gi mioi amasu phare mahak namduna sel khaibagi thabak sing amasung nupi gi mari lainaba case sing aina yadaba mongda wayen bagi thabak chenaba mioi ni hairi Amarom da thasi ki tara mari ki tara manga fawo senapati jila gi kangjang sing sang da tharamba popi pambi sing Manipur police ne yanthatuna manghan khre popi pambi sing adu sorak na lam ekar tara rom da tharam bani hairi mafamudu da saramba loktang sing ahumsu mai thaduna manghan khre Ningtham tha changlak pagaloina na Manipur ingbagi sang tapna hengalakli Rajya gi Environment and Climate Change Directorate na thadorokpa ngarangi oiba inga sagi pauda hai Senapati jila da ingbagi sang Celsius degree 3.5 yaure Ukhrul jila da na ingbagi sang Celsius degree 9.2 yauki Imphal West amasung Kangpokpi da Celsius degree tara Imphal East da Celsius degree tara mathoi dasmik mari taru Bishnupur none amasung Sorasanpur da Celsius degree tara nithoi gi chang da ingba haure Rajyaski khwaidagi ingba jila amani hainariba Ukhrul jila dasu haujik yamna ingba phiyo mayoknaba haure masigi matangda aikhogi paumi gi paudam ama Ingtham tha se mathang changrak thun Ukhrul dasu ayuk amasung nungtang dati yam ingba haure loina na athaba phurit amasung phi amuka fashion oire yum manungda mai shadrati khangba ngamtre haina ba haure Uchiki ayingba ki trend si yangrati kumsi si yam ingdaba kum ui Akaswani Imphal ki paukito mag Ukhrul tagi so thingshimre District Industries Center Chandel na sinduna ngarang khudai khunung community hall da udyam registration gi matangda miamde hena khanghan bagi nongmu yobe thorma mu pangthokre thormadu kendra gi micro small and medium enterprises MSME mantraloy ki raising and accelerating MSME performance scheme gi makhada pangthokpani thormaduda Chandel jila gi DIC gi general manager TS Bijoy amasung khudai khunau khulgi chief merang morung maring sarukyaki Thormadu wangang da Sri Bijoy hai masana masabu thok pijariba entrepreneur singna udyam registration tawduna MSME scheme sing amadi financial institution singdagi tongan ba kanaba sing longnaba honagadabani Manipurda ngarang mioi tarama thoi nongna dengue positive oiki Rajya Haksal Bibak na thokpa cherolamada hai Imphal gi Jenims Hospital da mioi tara tarit ki sample test tawbuda mioi nipan positive oiki Lanai gi oina mioi ahum test tawbudasu makhoi ahum positive oiki adumoinamak Rims Hospital la dingarangi oina sample amata test tawkhide tabiriba pawsi Akashvani Imphal dagini
लाल किला की बम पोखाइबगी थौदोक मरी लेना नेशनल इन्वेस्टिगेशन एजेंसी NIA ना आमिर राशिद अली कौब काश्मीर मसा दिल्ली दगी फारे एजेंसी की पाउना हाई मरा लेतब मियोय तरा सिखिब मदी अतै कुनमंगा नासो अपन नंगकिब थौदोक अदुगी लौतुनबदा महाकसु सेनै सुसाइड बॉम्बर उमर नाबीना पोखाहेनकिब कार अदु आमिर राशिद अली की मिंगद लैब गारीनी NIA ना नाबी की ममिंगद लैब गारी अमसु फागतुना केस असिगे लंगला लंजिन फंगब nganaba थिजिनबगी थबक चथरी हौजिक फावुद थौदोक अदुग मरी लेना NIA ना सखी हुमफुतरा हुमदोय मसिन हंख्रै NIA ना दिल्ली पुलिस जम्मू काश्मीर पुलिस हरियाणा पुलिस UP पुलिस अमसुंग तोंगान तोंगानब एजेंसी सिंग पुन्ना केस असिगे मतंग थिजिन हुमजिनबगी थबक चथरी बिहार विधानसभा मिखल के फॉल लाउथोखिब नमित निनी की मतुंगदे बिहार के चीफ इलेक्टोरल ऑफिसर बेनोद सिंह गुंजियालना नौन खल्लबा MLA सनी निफु हुमदोई की लिस्ट अमा पटना द लेब राज भवन सत्तुना राज्यपाल आरिफ मोहम्मद खान खुसिनख्रै मरग असिदा बिहार राज्य तरुक अमसुंग यूनियन टेरिटोरी मदा पांगथोखिबा विधानसभा मिखल अमसुंग मरकी मिखल सिंग मरी लेना थमलंबा मॉडल कोड ऑफ कंडक्ट इलेक्शन कमीशन ऑफ इंडिया ना लौथोखरै हिरम सिंग मतंगदा इलेक्शन कमीशन केंद्रीय कैबिनेट सेक्रेटरी अमसुंग अतै मरी लेनबा राज्य सिंग चीफ सेक्रेटरी सिंगदा सेरोल सिंह थाखरै कुमजा लिसिंग अनिनि फुतरेट फावुग मनुंगदा भारत पु सखलब लेबाक अम ओहिननब हनबदा मीडिया ऑर्गेनाइजेशन सिंग सु थौदांग लौननबा उपराष्ट्रपति CP राधाकृष्णनना तक्सिनख्रै हैदराबाद ngarang ahanba Ramoji Excellence Award lising ani kunmanga yanthokpagi tharonda wangangladuna Sri Radhakrishnan na wafamasi phongdokkibani ngasi phongba pause singi maroyo pausingi dama haujik Naorem Victor lere Victor Thagachari Kiran National Press Day pangthokiba Popular Government sembada kuki MLA sing yawbagi fivam da leire haiba pau yauna tongan ba pau sing na ngasi phongnariba pauche singi maroiba pau sing oiri Sana laibak paucheda state lengakna paugi lamda piba khwaidagi wangba mana state journalist award paumi tareta lanthokre aranba pau khandoknaba paumi singna AI bu khutlai oina sizinaba mathau tai haina rajya gi information and public relations ki director ngangom utamna phongdokiba wafam ahan headline tawri pawasiga mari lenaba pausing poknafam People's Chronicle amasung Manipur Mail dasu ahan headline tawri Manipur government ki Hidak managi potlam sing thingbagi khongthang order thokpada ngaire thingbadi ngamdri haiba paw Sangai Express Manipuri edition gi ahan headline tawri November 13 dagi 15 fawbada ekar chamri ga humputaret ta tharamba popi pambi sing yathatuna manghankre rajya asigi oina Kangpokpi jila na popi pambi khwaidagi yamna thaba jila oire haiba paw Sangai Express English edition gi ahan headline tawri Naharol gi thodangda BJP gi anauba lengak lakpada kuki MLA sing yawbugi fivam da leire Kuki Su Group ka MLA singa unabadu mapan thoktragasu manungdadi yanaba puraklamba yai haina banner headline tawri Pawasimak Sangai Express Manipuri amasung English edition dasu ani sub headline tawri Popular Government sembadi center gi luchingba singna yaningle adubu leader di khandri hanagi dudi thajadri BJP MLA haiba paw huyenlan paw gi ahan headline tawri Tangdu laitadraba Manipur gi saktam asi amuktang semjinbagi thodang lominasi haina MLA TH Satyabartana phongdokiba wafam poknofam gi ani sub headline tawri Rajya sida phamung humbudra leiba nephrology hospital athuba matamda hangdoklagani haiba paw People's Chronicle gi ahan balamai da phongli Janjatiya Gaurav Divas Tamenglong headquarters ki EMRS campus farmland da pangthokre haiba paw amasung Orange Queen lisingani kunmanga gi audition ngasidagi Tamenglongda amasung Hotel Imphal da tha asigi kunithoi da pangthoklagani haiba paw gan female da maroiba paw in phongli apang haina mingthonba Tamenglongdagi thakiba teknapa Amur Falcon kilometer lisingama changa lana paikhiduna hojik Orissa gi umang amada leire haiba paw Tamenglong Times ki ahan headline tawri Kiran Thagachari Victor aroibada maroyo paw amohanna Security Force na aina thingkrabala lolup singi mioi ahum phare lam ekar tararom da tharma popi pambi sing yantatuna manghankrai ningtham tha sanglak pagaloina na Manipur ingbagi sang tapna hengalakli amasung Lal Kila da pokhai kiba kar bomadugi mapu Amir Rasid Ali NIA na Delhi dagi phare paw loijare